ꯅꯪꯒꯤ ꯍꯥꯛꯇꯛꯇꯗꯤ ꯑꯩꯈꯣꯏꯁꯤ ꯌꯥꯝ ꯋꯥꯔꯦ ꯀꯣ ꯋꯥꯔꯦ ꯑꯩꯈꯣꯏꯁꯤ ꯁꯦꯟ ꯄꯥꯏꯕ ꯈꯔꯅꯗꯤ ꯅꯣꯡꯃꯒꯤ ꯆꯥꯕ ꯊꯛꯄ ꯋꯥꯠꯇꯕ ꯃꯣꯏ ꯃꯌꯥꯝ ꯑꯃꯅꯗꯤ ꯃꯣꯏ ꯅꯨꯡꯉꯥꯏꯅ ꯂꯩ ꯑꯗꯨꯕꯨ ꯂꯝꯗꯝꯗꯨꯗ ꯑꯩꯈꯣꯏ ꯅꯪꯅ ꯉꯁꯤꯁꯨ ꯍꯥꯏ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯋꯥꯁꯨ ꯂꯧꯕꯤꯗ꯭ꯔꯕ ꯉꯥꯡꯅꯤꯡꯕꯗ ꯉꯥꯡꯕ ꯃꯥꯁꯤ ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯒꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯕꯀꯣ ngasi Manipurgi CM na press conference tawebako yam nungaite haina akoina pamibadi magi press conference tu natteba yes CM mo oibagi action lokhatpiu haiba potne ba action yambiu khatang nattaba action yambiu khakto magi wasi ngangningdre ko aduga mana CM haibisi karino haibado CM biren masamak khangjedre CM ki power karino haibisi khangdadaba miduda ainane ngangingdre bako yes yes mrandi CM ki power karino haibisi khangdaba miduda karino aina ngangugadure base ngangingde ba poto aduna honorable CM sahib hoi any crime ama thoye hujik akhoi ki manipur thoi ba problem ja tai sungna te bako mapan ki lebak na changa ga tawni habji khange bako khangna nangna su bang da ngange ba poto khangna action tawba ngamdri ba nangse khoi de asoi ba deba yes ado tamo na no mar thana hangjaningi di mapalam dagi sangakpane hainadi mayam CM brain plus social media mayam na laure adubu kaidobagi hana manipur da lebe people mayam amana kaidobagi support tawrina haiba wahang duna ina may aina tamo da hangjaningi wahang se adugi matang du da ai kaino ka hai jar ke support taw khiba leti ngasi akoi gi 1961 da sangapo kuki kunemak akoi gi elomi ni haina haibirami ko 1961 की मतुंग द संगपा मीदो अदुगिन नते हाइबा सु थम्मी होय होय गवर्नमेंट की तरफ तक को अदु ngasi di asam की तरफ तक di मोइसु ता थोराएबा yes yes ngasi manipur की चीफ मिनिस्टर मावा सु लविद्रबा nganingba da ngangba mana hai 61 dagi changwa midi accept tawani adugi matung de di changwa tawrede midi ngasai na ne changa ammane babundu yes yes adugi do thabu oina taw biu bundu aduni ko CM साहब अरे यार इंडिया गवर्नमेंट का मणिपुर में बहुत इंटेलिजेंट ब्रांच है जो भी करता है उसका ब्रांच है और शर्म का पाले साला बेंचुत लाइमखोंग जीओसी केम में एंट्री करके गया है वो बंदा गायब है अरे क्या है यार मैं क्या बोलूं tamo nang no manak thana hajen na manipur de nang bi o manipur people sing de manipur khang de manipur den khang da manipur khang da mayam yawuni na hindi khang da mayam yawuni na manipur de nang bi o na hajening लाइमखोंग का जो गेम में काम करने के लिए जो एक बंदा गेम में एंट्री करके गया हुआ है हाँ तो अभी तक माजी कराय द चक्रगे कमाय तो हाइब खंद्रिबको ngasi manipur gi CM na press conference tamang ngasi ima lebak manipur da thokliba problem mem sibu solution ji kamaina prokan haibdo tamu gi side wahum kardang thambi ubadam ai kasulai tawa man ai haijege chief minister biren pangana ngangi hoi hayinga dungangi hoi ni thaw mana ekorero ga wang ngangdraba chief minister bu kanano hoi noningba hoi ngarang khakta GOC da sasing ba mate masa do GOC do na khangdi ne hoi hoi adu tabu ya war ta manipur se GOC na pali bro CM na pali bro mane
CMꯒꯤ ꯔꯥꯏꯠꯁꯤ ꯀꯩꯝ ꯂꯩꯇ꯭ꯔꯕ꯭ꯔꯅ ꯑꯩ ꯇꯥꯃꯣ ꯃꯔꯛ ꯊꯠꯅꯀꯣ ꯋꯦꯠ ꯇꯥꯃꯣ CMꯁꯤ ꯀꯩꯒꯨꯝꯕ ꯔꯥꯏꯠ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯃꯥꯒꯤ ꯔꯥꯏꯠꯁꯤ ꯌꯥꯝꯅ CMꯅ ꯍꯥꯏꯕꯒꯤ ꯇꯥꯏꯇꯜꯗꯣ ꯈꯇꯪ ꯐꯝꯗꯣ ꯈꯇꯪ ꯄꯥꯝꯃꯒ ꯂꯩꯕꯒꯤ ꯇꯥꯏꯞꯇ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃꯇꯗꯤ ꯔꯟ ꯇꯧꯕ ꯉꯝꯗꯕ ꯁꯤ ꯃꯇꯥꯡꯗ ꯀꯩ ꯍꯥꯏꯅꯤꯡꯉꯤ ꯇꯥꯃꯣ ꯑꯗꯨꯗꯤ ꯌꯦꯗꯣ ꯑꯩ ꯌꯥꯝꯅ ꯂꯥꯏꯅ ꯍꯥꯏꯖꯒꯦꯀꯣ ꯍꯣꯏ ꯇꯥꯃꯣ ꯉꯁꯤ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯗꯤ ꯌꯨꯑꯦꯁꯇ ꯆꯠꯂꯒ ꯉꯥꯡꯈꯥꯏꯔꯨꯔꯤ ꯍꯣꯏ ꯇꯥꯃꯣ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯁꯤꯗꯤ ꯃꯥꯁꯤ ꯀꯔꯤ ꯍꯥꯏꯅ ꯉꯥꯡꯒꯗꯕꯅꯣ ꯑꯩ ꯉꯥꯡꯕ ꯉꯝꯃꯛꯇ꯭ꯔꯦꯗ꯭ꯔꯥ ꯗꯦꯜꯂꯤꯗ ꯆꯠꯂꯒ ꯃꯥꯁꯤ ꯍꯥꯖꯤ ꯂꯩꯔꯨꯕ ꯑꯗꯨꯒꯨꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯃꯥꯁꯨ ꯂꯧꯗ꯭ꯔꯦ ꯅꯥꯒꯥꯂꯦꯟ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯦꯡꯕꯤꯌꯨ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯁꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯁꯥꯝꯒ ꯍꯥꯏꯗꯨꯗꯤ ꯇꯣꯛꯊꯣꯛꯈ꯭ꯔꯣ ꯌꯥꯝ ꯈꯦꯠꯅꯔꯦ ꯂꯦꯚꯦꯜꯗꯣ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯦꯡꯕꯤꯌꯨ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯌꯨ ꯑꯦꯁ ꯆꯠꯂꯒ ꯉꯥꯡꯈꯤꯕ ꯋꯥꯍꯩꯗꯣ ꯑꯗꯨ ꯍꯪꯉꯣꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯙꯤꯅ ꯁꯥꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤꯗ ꯚꯥꯏ ꯃꯥꯅꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯤꯔꯦꯟꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯅꯤꯡꯗꯦꯗ ꯃꯃꯨꯂꯤ ꯑꯣꯏ ꯂꯩꯔꯦꯕ ꯀꯩꯒꯨꯝꯕ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯒꯤ ꯃꯨꯔꯇꯤꯒꯨꯝꯅ ꯑꯣꯏꯅ ꯂꯩꯔꯦ ꯍꯥꯏꯕꯗꯨꯅꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯂꯝꯗꯝꯗꯨꯗ ꯂꯩꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯔꯒꯁꯨ ꯃꯨꯔꯇꯤꯒꯨꯝꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯇꯧꯕ ꯉꯝꯗꯅ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏꯅꯗꯤ ꯂꯩꯔꯒꯁꯨ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯝꯇ ꯔꯟ ꯇꯧꯕ ꯉꯝꯗꯅ ꯃꯤꯌꯥꯝꯗ ꯑꯗꯨ ꯇꯧꯅꯤ ꯃꯥ ꯑꯗꯨ ꯇꯧꯅꯤ ꯀꯥꯏꯅ ꯋꯥꯍꯩ ꯑꯦꯛꯁꯟ ꯌꯦꯡꯕꯤꯌꯨ ꯈꯛꯇꯪ ꯍꯥꯏꯔꯒ ꯂꯩꯕ ꯋꯥꯍꯩꯗꯨꯅꯤ ꯇꯥꯃꯣꯅ ꯐꯣꯡꯗꯣꯛꯄꯤꯔꯤꯁꯤ ꯑꯩꯅ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯇꯥꯃꯣꯗ ꯍꯪꯖꯅꯤꯡꯉꯤꯕ ꯋꯥꯍꯪꯗꯤ ꯂꯝꯗꯝꯁꯤꯒꯤ ꯁꯣꯂꯨꯁꯟꯁꯦ ꯀꯃꯥꯏꯅ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯇꯥꯃꯣꯒꯤ ꯁꯥꯏꯗꯒꯤ ꯁꯣꯂꯨꯁꯟ ꯄꯣꯔꯛꯅꯕꯒꯤ ꯋꯦꯗꯣ ꯑꯝꯇꯪ ꯁꯖꯦꯁꯟ ꯇꯧꯕꯤꯔꯝꯃꯨ ꯇꯥꯃꯣ ꯂꯝꯗꯝꯁꯤꯒꯤ ꯁꯣꯂꯨꯁꯟ ꯀꯃꯥꯏꯅ ꯄꯣꯔꯛꯀꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯣꯔꯁ ꯃꯌꯥꯝ ꯑꯃ ꯂꯥꯛꯏꯁꯤꯗ ꯀꯩꯅꯣ ꯇꯧꯒꯗꯕ ꯅꯠꯇꯦ ꯅꯝꯕꯔ ꯋꯥꯟ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯃꯔꯝꯗꯤ ꯉꯁꯤ ꯑꯩ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯩꯅꯣꯒꯨꯝꯕ ꯍꯥꯏꯖ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯦ ꯁꯦꯅꯥꯄꯇꯤꯗ ꯑꯗꯒꯤ ꯚꯤꯖꯤꯠ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯖꯤꯔꯤꯗ ꯆꯠꯄ ꯌꯦꯁ ꯚꯤꯖꯤꯠ ꯇꯧꯕ ꯉꯝꯃꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯪꯗꯣ ꯉꯁꯤ ꯐꯥꯎꯕ ꯀꯅꯥꯝꯇ ꯉꯝꯈꯤꯗꯅ ꯂꯩꯔꯕ ꯋꯥꯐꯝꯅꯤ ꯑꯦꯅꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥ ꯄ꯭ꯂꯦꯠꯐꯣꯝ ꯃꯌꯥꯝ ꯑꯃꯗ ꯉꯝꯗꯕ ꯅꯨꯄꯥꯅꯕ ꯅꯩꯅꯔꯒ ꯂꯥꯛꯈ꯭ꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯈꯛꯇꯪ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯁꯤ ꯀꯨꯀꯤꯒꯤ ꯅꯍꯥꯔꯣꯟ ꯈꯔꯅ ꯇꯧꯔꯒ ꯍꯣꯏ ꯃꯥꯅ ꯏꯃꯤꯒ꯭ꯔꯦꯟ ꯄꯥꯔꯁꯟ ꯍꯥꯏ ꯑꯗꯨ ꯑꯗꯥ ꯃꯌꯥꯝ ꯑꯃ ꯍꯥꯏ ꯃꯁꯤ ꯌꯥꯝꯅ ꯉꯥꯡꯅꯕ ꯌꯥꯝꯅ ꯇꯜꯂꯦꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯄ꯭ꯂꯦꯠꯐꯣꯝꯗ ꯉꯥꯡꯅꯔꯕ ꯄꯣꯠꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯁꯤꯗꯤ ꯃꯃꯤꯡꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯃꯨꯔꯇꯤ ꯅꯤꯗ ꯐꯝꯃꯒ ꯃꯣꯗꯤꯅ ꯑꯃꯤꯠ ꯁꯥꯍꯅ ꯐꯝꯃꯨ ꯍꯥꯏꯔꯒ ꯃꯥꯅ ꯉꯥꯡꯕ ꯁꯛꯄ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯈꯪꯉꯕ ꯄꯣꯠꯅꯤ ꯑꯩꯈꯣꯏꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯣꯟꯙꯨ ꯂꯣꯏꯅ ꯈꯪꯉꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯗꯥꯏꯂꯣꯛ ꯇꯧꯅꯒꯨꯟꯁꯤ ꯍꯣꯏ ꯌꯦꯁ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯀꯪꯒ꯭ꯔꯦꯁꯅ ꯇꯧꯔꯝꯕꯅꯤ ꯀꯪꯒ꯭ꯔꯦꯁꯅ ꯇꯧꯔꯝꯕ ꯃꯌꯥꯝꯗꯣ ꯂꯦꯞꯄꯤꯔꯣ ꯇꯥꯃꯣꯅ ꯍꯥꯏꯅꯤꯡꯉꯤꯁꯤ ꯀꯪꯒ꯭ꯔꯦꯁꯇ ꯕ꯭ꯂꯦꯝ ꯇꯧꯕꯤꯒꯅꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯕꯒꯤ ꯊꯧꯗꯥꯡ ꯆꯞ ꯆꯥꯅ ꯂꯧꯕꯤꯌꯨ ꯄ꯭ꯂꯁ ꯃꯨꯔꯇꯤ ꯑꯃ ꯑꯣꯏꯅ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕꯅꯤ ꯇꯥꯃꯣꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ मखा ताना हमारा मणिपुर में इंडिया का ब्रांच बहुत इंटेलिजेंट ब्रांच है NIA है बहुत SP है बहुत है लेकिन वो लोग पता है कैसा हुआ कैसा नहीं हुआ मिजोरम का सीएम का तरफ में करो नागालैंड के सीएम का तरफ में करो आप तो अमित शाह जी मोदी जी के बारे में आपको क्या पता है होय मरक्तना तामोगी मरक्तना जी हारिङै ता कोइ लेबाक से योन थोखिदरो हाबनि कोइ लेबाक से मीगी लेबाक ओन खिदरो हाबनि आइना मरक्तना हाइजनिङै दि लोसलगो वफमदा ngasi ai tamosi ai room sida ai hakchang yengba lakpani madudagi ai hayingdagi treatment hawgodongni adu tamosi khangowdona thengnabdagi ai interview umta lobiyo haina ai mafam sida interview um tamoda aina wahang khara hangjabani mayam waro biro haina khanjai isnaw mayam mo yai fare makha ta video di ai next content amada ai hapcharake adu ngasi gi di mayam good night